ngasi numidang wiramda phongkiba kanglaipak ki maira pausena phongli Nscn IM gi deputy leader Kilonsar Sakhangdabasingna Nongmeina Kaplamle halamle mapung ba paw Manipur Circle News ki maikai dagi khotol tamjagi Nongmei Kapa lemna duna bhart laingak na santi ge wari sanariba Nagaland gi lal haulop ama oiriba National Socialist Council Nagaland Isak Moiba group ki deputy leader Kilonsar oina thau puriba mioi ama ngarang Nagaland gi Mon district ki Digit police station konba namsada leiba masagi mayumda Nongmeina Kaptuna halamle hairi pawasina hai Sakhangdabasingna Nongmeina Kaptuna halamlaba Kilonsar asigi maming Khampai upayham konyak kawi ngarang numidang pung 8 yang khairom taba matamda Sakhangdaba matik chaba khulai paiba mioi taruk na masagi mayumda changlaklaga nupi angang mamangda Nongmeina Kaplambani hairi maduda mahaki yet thangba thabakta Nongmei maru ama panki masigi matungda layeng nabigi damakta hospital da purakpagi lambi da laikhitabani hairi bawasina makha taribadi mak hana Nscn YA yaromadagi Nscn IM da amuk yauki madugi matung Nscn YA amuk halaktuna party ki thabak thoram sing tawduna lakhi adubu handak ikui dana party adu amuk thaduk lamlaga Nscn IM da amuk yauduna look asigi deputy Kilonsar oina thabak tawduna leibani mahakpu Nongmeina Kaplamliba adu Nscn YA gi lanmisingna oiramba yai haina thajanari misi asigi matangda Nagaland gi TG police station case ama lokhatuna makhataba thejin humjinbagi thabak chathaba hokre hojik phawbagi oinadi mahakpu kanana kari gi damakta Nongmeina Kaptuna halambano haiba khangmangamdri loinana mahakpu halamba kangbu aduna su claim torokpa leitri hairi makhataba pawase su kanglipa ki mera pawse na phongli aeroplane da ganja punaba honaramba phagat khre hairi mapung ba paw pathok chage taminasi Imphal International Airport gi Delhi amadi Kolkata tamna paigadaba Indigo flight ki PO man consignment da hapkadaba polam sing check toba gi thabak chathabada ganja gram 400 yoromba thengnabadagi phagalaba matung singjamai police station da khusin na khare hairi pawasina hai phagalaba ganja sing adu langthabal mantri khongdagi Surchandra Khuraijam amadi sajing mamang leikai dagi tini case ki mingda Delhi amadi Kolkata da thanaba honarambani hairi Amaromda Kasar Police amadi Assam Rifles ki kangbuna ngarang Kasar da chathakiba operation da Manipuri masa ama number 4 ga konana fare hairi fare ba mioi dugi maming Hamin Thang Dongen sahi kuntrani thoi mangondagi number 4 gram samri kunma thoi phagat pangam ki number 4 singa du tongan ba sapon ki aptara ma panda hap tuna purakhibani phagala badrak singa du malem gi kaithel da lupa crore 2 lakh ma panrom gi mamal oigani hairi fare ba mioi adu polam sing aduga konana Kasar Police Station da khosan na kre hairi